Manipur lakkhiba Tripura ki maming leiraba Ayeeba Singda Manipuri Feature film Khomlang Laman yeng-handuna Apunbagi Saktam Sagatnabagi achouba Ithil ama Pikhre Kaisampa Junction da laiba Image Banquet Hall da pangthokkiba film screening tawbagi thoram aduda Manipur ki civil society organization kaya gi luchingba singsu sarulakhe ngasi utliba film asina mapal Manipur da joina khundariba maitai miyambu tasin khomjinbagi paujal pibana maram oiraga film ase Tripura ki Ayeeba Singda yenghanbani haide Tripura ki maming leiraba Ayeeba Sing adugi marakta Manipuri Feature Parisat Tripura ki president Tangoljam Birmangol Tripura ki maitai singi matang da thijiliba wangkhem Birmangol Marup Pauche ki joint editor R.K. Tarunjit amadi social and cultural activist Khetrimayu Madhavina chingba yaure film adu yengba loiraba matungda wangkhem Birmangal na hai film ase malim gi miyamda Manipur sak takpa yaraba film amani film ase da yauriba maraibak maramtam nungsibagi ihul ase mipum khudimmakta leirabadi Manipura hojik wariba ase waringai oiroi haina so mahagna makha chana phonukhe Khomlang Laman ke director O.C. Mairana hai film ase namna bukhanabada mandale gi marum oiba mafam kaya shooting chachakhiba sing adu ngasidi wari oirakle film ase gi saruk khara da lamyan be hisam irabona aroiba yahim tankiba ango chingsange uba fangliba ase amuk hana karamba matamda uba fanglakadage khanbada pungingda dungang fawbe film asina maitai pumnamak amata oina punsintuna nat amasung lining kanaba apunba manglan ama sagatminabagi damak malimgi maitai taba mafam kaya da koina chatuna ulunabagi pandamsu thamni haina mang phongdokhe banba yabadi film ase world expression gi ahan production ne film ase gi producer na Chana Lembini aduga film asigi Ayeebana Chana Lukoine film asida Maya Chowdhury Avenaw Ithoi Ratan Mukhai Amar Deni Oken amadi idong na chingba saknairaba artist kayana tongan masaktam lagbe